ꯀꯩꯝ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯧꯖꯤꯛ ꯁꯦꯇꯔꯗꯦ ꯅꯥꯏꯠ ꯑꯣꯏꯕꯒ ꯚꯤꯗꯤꯑꯣꯁꯦ ꯏꯗꯤꯠ ꯇꯧꯕꯗꯤ ꯂꯣꯏꯔꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯗ ꯑꯞꯂꯣꯗ ꯇꯧꯁꯤꯔꯥ ꯇꯧꯔꯣꯏꯁꯤꯔꯥꯅ ꯈꯜꯂ ꯂꯩꯔꯝꯕ ꯃꯤ ꯑꯅꯤ ꯂꯥꯏꯕ ꯑꯣꯏ ꯅꯍꯥꯟꯈꯩꯗꯤ ꯀꯥꯏꯗꯅꯣ ꯀꯨꯏꯅ ꯂꯥꯏꯐ ꯇꯧꯗꯕꯒꯤꯀꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯃꯈꯜ ꯌꯥꯝ ꯌꯥꯎꯔꯝꯃꯤꯅꯤ Hi, I am gaming. Huge shout out to I am gaming. First comment tharakpa. Huge shout out to I am gaming. Hi bro, hi. Should I upload a video now or should I upload tomorrow? Lang Lanchen, hi. Please, I am gaming. Bro, Jehin. Jehin. Lun DSL. Lun P DSL Jane. Second, Bungo Sarmat. Hi, hi, hi. Pamela Singha, hi. I comment adum Pamela Singha comment adum thengnei. Thank you comment adum pibirakpagi. Nungaibo bro he John Kisam. Nungairi John Nungairi. Adu si haitre. Konika Seram, hi Konika. Adu si se comment. All messages are visible. Live set. Okay, live set. I check kitang haitre si nungai pai dabi ai kanom namjalureba. Marang Tem Profess, hi. Ko isi oh yeah. Cái 현장 짜게 담죠 ngасidi yerum thongba jai yam hawe yerum thongba khoi yumda kok chaw yerumdo adudo adu thong tok bro ising song hojik yam thenge isai sakpa yarai mi loi tungre abe tungre car review tawroi draw car review je karamba car gi review no ai je hojik je showroom gumba kai khadi amta chatpa phak taibo ꯑꯩꯈꯣꯏꯗ ꯂꯩꯕꯈꯩꯁꯤꯒꯤꯗꯤ ꯑꯗꯨꯝ ꯑꯩ ꯃꯔꯛ ꯃꯔꯛ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯑꯗꯨꯝ ꯍꯥꯞꯄꯅꯤꯅ ꯇꯨꯝꯗ꯭ꯔꯤ ꯑꯩ ꯇꯨꯝꯅꯤꯡꯗ꯭ꯔꯤ ꯍꯧꯖꯤꯛꯁꯦ ꯚꯤꯗꯤꯑꯣ ꯑꯃ ꯏꯗꯤꯠ ꯇꯧꯕ ꯂꯣꯏꯗ ꯉꯥꯏꯔꯤꯕꯀꯣ ꯑꯞꯂꯣꯗꯁꯨ ꯇꯧꯔ ꯂꯩꯔꯦ ꯑꯗꯣ ꯂꯥꯏꯐ ꯑꯣꯏꯔꯛꯁꯤꯔ ꯑꯣꯏꯔꯣꯏꯁꯤꯔꯥꯅ ꯈꯜꯂ ꯂꯩꯔꯝꯃꯦꯕ ꯚꯤꯗꯤꯑꯣꯁꯦ ꯃꯤꯒꯤ ꯕ꯭ꯔꯣ ꯑꯕꯦ ꯃꯇꯨꯡ ꯇꯨꯝꯈ꯭ꯔꯦ ꯀꯣꯅꯤꯀꯥ ꯁꯦꯔꯥꯝ ꯇꯨꯝꯈ꯭ꯔꯦ ꯐꯔꯅꯥꯟꯗꯣ ꯌꯣ ꯌꯣ ꯍꯥꯏ ꯐꯔꯅꯥꯟꯗꯣ ꯀꯩꯗꯧꯔꯤꯒꯦ ꯇꯝꯆꯧ ꯑꯩ ꯚꯤꯗꯤꯑꯣ ꯍꯌꯦꯡꯒꯤ ꯑꯃꯒ ꯑꯃꯨꯛ ꯏꯗꯤꯠ ꯇꯧꯔꯤ ꯑꯃꯨꯛ ꯏꯗꯤꯠ ꯁꯣꯐꯤꯌꯥ ꯃꯩꯁꯅꯥꯝ ꯀꯩꯅꯣꯝ ꯍꯪꯉꯝ ꯀꯥꯏ ꯑꯉꯥꯡ ꯇꯨꯝꯕ ꯂꯣꯏ ꯇꯨꯝꯈ꯭ꯔꯦ ꯃꯤ ꯂꯣꯏ ꯇꯨꯝꯈ꯭ꯔꯦ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯒꯦ ꯑꯩ ꯀꯩꯅꯣ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯏ ꯅꯣꯡꯊꯣꯡꯉꯝꯕ ꯕꯣꯕꯤ ꯁꯣꯔꯤ ꯍꯥꯏ ꯑꯩ ꯃꯅꯤꯄꯨꯔꯤ ꯍꯥꯏ ꯅꯤꯡꯁꯤꯡ ꯁ꯭ꯇꯨꯗꯤꯑꯣ ꯇꯥꯃꯣꯆꯧ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯌꯦꯔꯨꯝ ꯊꯣꯡꯕ ꯃꯨꯛꯕꯥꯡ ꯇꯧꯕꯤꯔꯛꯑꯣ ꯕꯅꯥꯎꯒ ꯀꯨꯏꯔꯦ ꯎꯗꯕ ꯃꯨꯛꯕꯥꯡꯁꯦ ꯇꯧꯒꯗꯧꯅꯦ ꯑꯗꯣ ꯕꯅꯥꯎꯁꯨ ꯄꯥꯛꯅ ꯂꯥꯛꯇꯦꯕ ꯉꯔꯥꯡ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡ ꯑꯃꯗꯤ ꯌꯥꯎꯕꯅꯦ ꯑꯗꯣ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯗꯦꯕ ꯕꯔꯊꯗꯦ ꯑꯃꯒꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯌꯥꯎꯕꯅꯤꯅꯅꯦ ꯑꯗꯨꯃꯥꯏꯅ ꯑꯃꯗꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗ꯭ꯔꯤ ꯃꯥꯜꯂꯦ ꯍꯣꯞꯁꯟꯁꯦ ꯍꯣꯞꯁꯟ ꯃꯃꯥꯡ ꯑꯕꯅꯥꯎ ꯌꯥꯎꯕ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯈ꯭ꯔꯕꯅꯦ ꯔꯤꯁꯦꯟ ꯚꯤꯗꯤꯑꯣꯁꯇ ꯑꯕꯅꯥꯎ ꯌꯥꯎꯕꯅꯦ ꯑꯗꯣ ꯑꯇꯩꯗꯗꯤꯀꯣ ꯃꯥ ꯂꯥꯛꯄ ꯇꯥꯏꯃꯤꯡ ꯑꯗꯨꯝ ꯐꯔꯛ ꯇꯥꯕꯅꯤꯅ ꯌꯥꯗ꯭ꯔꯦ ꯋꯦꯔ ꯏꯁ ꯌꯣꯔ ꯕꯦꯕꯤ ꯒꯔꯜ ꯁꯤ ꯏꯁ ꯑꯁ꯭ꯂꯤꯞ ꯅꯥꯎ ꯕꯤꯀ꯭ꯔꯝ ꯁꯤꯡꯍ ꯗ ꯀꯔꯤ ꯊꯕꯛꯅꯣ ꯇꯧꯔꯤꯗꯣ ꯑꯩ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯔꯣ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯕꯅꯦ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯔꯝꯕꯅꯦꯕ ꯑꯃꯗꯤ ꯂꯣꯏꯔꯦ ꯑꯞꯂꯣꯗꯇꯤ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯂꯥꯏꯐ ꯑꯣꯏꯗ꯭ꯔꯤꯕ ꯕ꯭ꯔꯣ ꯁꯤ ꯀꯥꯏꯗꯩꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩ ꯊꯥꯡꯃꯩꯕꯟꯗꯩꯅꯦ ꯄ꯭ꯔꯚꯦꯁ ꯇꯥꯃꯣꯁꯨ ꯑꯩꯅꯝꯃꯁꯨ ꯕ꯭ꯂꯣꯛ ꯅꯝꯃꯤꯅꯦ ꯅꯝꯃꯝꯅꯦ ꯃꯥꯏꯁꯨ ꯃꯇꯦꯛ ꯃꯇꯦꯛ ꯑꯩꯅ ꯅꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯗꯤ ꯕ꯭ꯂꯣꯛ ꯑꯗꯨꯝ ꯑꯗꯨꯅ ꯇꯦꯟꯅ ꯇꯦꯟꯅꯅꯦ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯇꯧꯔꯒ ꯊꯥꯒꯠꯄꯅꯦꯕ ꯑꯗꯨꯏꯗꯨꯅ ꯏꯆꯥꯊꯣꯏꯕꯤ ꯀꯧꯕꯅꯦ ꯑꯗꯨꯏ ꯀꯩꯅꯣꯗꯨꯅ ꯆꯦꯅꯦꯜꯗꯨꯅ ꯑꯗꯨꯅ ꯀꯩꯅꯣꯅ ꯆꯤꯡꯂꯦꯝꯕꯤꯅ ꯄꯥꯏꯕꯅꯦꯕ ꯑꯗꯨꯏ ꯆꯦꯅꯦꯜꯗꯨꯅ ꯕ꯭ꯔꯣ ꯀꯩ ꯍꯦꯟꯖꯥꯡ ꯆꯥꯔꯒꯦ ꯑꯣ ꯕꯤꯀ꯭ꯔꯝ ꯁꯤꯡꯍ ꯀꯔꯤ ꯖꯣꯕ ꯇꯧꯔꯤꯅꯣ ꯑꯣ ꯑꯩ ꯀꯩꯅꯣꯅꯦ PhD ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯅ ꯂꯩꯕꯅꯦ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯇꯀꯣ ꯕꯤꯀꯥꯁ ꯌꯨꯝꯅꯥꯝ ꯍꯥꯏ ꯕꯤꯀꯥꯁ ꯅꯥꯎ ꯋꯥꯠ ꯑꯥꯔ ꯌꯨ ꯗꯨꯌꯤꯡ ꯏꯟ ꯃꯣꯕꯥꯏꯜꯗ ꯀꯩꯝ ꯇꯧꯗꯦ ꯍꯧꯖꯤꯛ ꯂꯥꯏꯚ ꯇꯧꯔꯤꯁꯤꯅꯦ ꯑꯩ ꯃꯣꯕꯥꯏꯜꯗꯩꯅꯦ ꯂꯥꯏꯚ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯀꯩꯅꯣ ꯋꯦꯕ ꯀꯦꯝ ꯂꯩꯇꯦꯕ ꯑꯗꯨꯅ
ꯗꯥꯁꯦ ꯌꯥꯝ ꯐꯔꯝꯗꯧ ꯃꯥꯜꯂꯦ ꯌꯥꯝ ꯀꯜꯂꯛꯆꯩ ꯈꯪꯗꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯑꯗꯨꯗꯤ ꯇꯥꯃꯣꯆꯧꯒꯤ ꯑꯉꯥꯡꯗꯣ ꯇꯥꯃꯣꯆꯧꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯩ ꯊꯦꯡꯛ ꯌꯨ ꯁꯛ ꯃꯥꯟꯅꯩ ꯍꯥꯏꯕꯤꯔꯛꯄꯁꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯕ꯭ꯔꯣꯒꯤ ꯅꯨꯄꯤ ꯃꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯆꯤꯡꯂꯦꯝꯕꯤ ꯕ꯭ꯔꯣ ꯅꯣꯏꯁꯦ ꯅꯨꯡꯇꯤꯒꯤ ꯍꯦꯟꯖꯥꯡ ꯌꯥꯝ ꯍꯥꯎꯕ ꯃꯥꯜꯂꯦ ꯅꯨꯡꯇꯤꯒꯤꯗꯤ ꯍꯥꯎꯗꯦ ꯑꯩꯅ ꯑꯍꯥꯎꯕ ꯊꯣꯡꯕ ꯀꯥꯟꯗꯣ ꯑꯗꯨꯗ ꯉꯥꯛꯇ ꯚꯤꯗꯤꯑꯣ ꯅꯝꯕ ꯑꯗꯨꯏꯅꯤ ꯀꯥꯡꯁꯣꯏ ꯊꯣꯡꯕ ꯍꯪꯒꯥꯝ ꯊꯣꯡꯕ ꯑꯗꯒꯤꯗꯤ ꯑꯗꯨꯝꯕ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯒꯤ ꯆꯝꯐꯨꯠ ꯈꯛꯇꯪ ꯇꯧꯕ ꯑꯩ ꯍꯧꯖꯤꯛꯀꯥꯟꯁꯦ ꯆꯝꯐꯨꯠ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯍꯦꯟꯖꯥꯡ ꯃꯣꯔꯣꯛ ꯁꯥꯕ ꯈꯔ ꯆꯥꯔꯨꯕꯩ ꯄꯨꯛꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯁꯨ ꯌꯦꯡꯕ ꯍꯧꯔꯦ ꯇꯥꯃꯣꯆꯧ ꯏꯅꯝꯃꯒꯤ ꯕ꯭ꯂꯣꯛꯇꯣ ꯑꯩꯗꯤ ꯈꯪꯕ ꯀꯨꯏꯗ꯭ꯔꯤꯌꯦ ꯏꯅꯝꯃꯩ ꯕ꯭ꯂꯣꯛ ꯅꯝꯕꯁꯦ ꯃꯥꯁꯨ ꯕ꯭ꯂꯣꯛ ꯃꯥꯏ ꯆꯦꯅꯦꯜꯗꯣ ꯍꯥꯡꯕ ꯀꯨꯏꯗ꯭ꯔꯤꯕꯅꯦ ꯕ꯭ꯔꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯖꯥꯠꯅꯣ 18ꯃꯨꯛ ꯁꯨꯔꯝꯃꯅꯤ ꯕ꯭ꯔꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯁꯦ 1992 ꯇꯥꯃꯣꯆꯧ ꯅꯩꯔꯝ ꯋꯥꯅꯤ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯈꯪꯗꯦ ꯅꯝꯀꯦꯁ ꯅꯦꯝ ꯀꯩ ꯍꯥꯏꯅ ꯄꯥꯗꯣꯏꯅꯣ ꯁꯤꯕꯣ ꯑꯩ ꯄꯥꯕ ꯊꯣꯛꯇ꯭ꯔꯦ ꯅꯦꯃꯤ ꯍꯥꯏꯔꯣ ꯅꯦꯃꯤ ꯈꯪꯗ꯭ꯔꯦ ꯁꯥꯒꯝꯄꯥꯝ ꯑꯉꯥꯡ ꯍꯥꯏ ꯇꯥꯃꯣꯆꯧ ꯑꯕꯦꯝꯃꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯅꯨꯡꯁꯤꯕꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯉꯥꯛꯇꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯗꯣ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯥꯂꯦꯉꯥꯝꯕ ꯍꯣꯏ ꯃꯥꯂꯦꯉꯥꯝꯕ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯍꯥꯏ 3ꯅꯦ ꯄꯣꯛꯃꯤꯟꯅꯕꯗꯤ 3ꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯂꯞꯅ ꯑꯩꯈꯣꯏꯒꯤ ꯀꯖꯤꯟ ꯑꯣꯏꯅꯀꯣ 11 ꯑꯕꯦꯝ ꯍꯧꯒꯠꯂꯦ ꯕ꯭ꯔꯣ ꯀꯩ ꯆꯥꯕ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯦ ꯕꯣꯔꯤꯁ ꯇꯨꯝꯈ꯭ꯔꯦ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯦ ꯍꯧꯒꯠꯂꯦ ꯋꯥ ꯉꯥꯡꯕꯩ ꯀꯞꯄꯦ ꯑꯉꯥꯡ ꯀꯞꯄꯛꯑꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯥꯒꯠꯂꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯒꯦ ꯑꯗꯨꯒ Hi, I am 3 years old little baby. I want your live chat very much. Thank you so much ma'am. ꯑꯩ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯏꯚ ꯇꯧꯔꯒꯦ ꯍꯧꯖꯤꯛꯇꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯥꯒꯠꯂꯒꯦ ꯃꯌꯥꯝ ꯂꯥꯏꯚꯇ ꯖꯣꯏꯟ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯕꯥꯏ ꯑꯉꯥꯡ ꯀꯞꯄꯦ ꯌꯥꯗ꯭ꯔꯦ